ARAMBAI TENGGOL fighting commander ASEM Kanan PHAKHIBA Mayokta Chathariba Manipur Pumbagi total shutdown Houjik Houjik Makha Tana Chathari ATHUBADA Kanan THADORAKNABA MAIKEI TAKSHILLAKLI Security force na ASEM Kanan PHAKHIBA thawong adubu yaningdaba phongdoktuna ARAMBAI TENGGOL na tha asigi taretki numidangdagi Manipur Pumbada numit tarani total shutdown gi khongjang changsillagani haina lauthokhi wafam adugi matung inna ngarangdagi tampaki tongan ba mafamda ARAMBAI TENGGOL gi tenggoloising thoraktuna lambi thingbagi khongjang akanba mawongda chathaba hokhibani lambi da tire mai thaba uwa phaijinba amadi tenggoloising pareng leplaga lambi thingbana total shutdown asigi mapung oiba saktam oikhi ana ayek lining laishon media amadi essential service nattana lambi da kanagumba amata chathankhide mafam kharadadi maira paibi ima ibel sing thoraktuna total shutdown gi khongjang adu mapung phana sogatkhi Amaromda Houjik Chathariba ARAMBAI TENGGOL gi total shutdown asina maram oiraga lambida gari chathok chasin gi chang aduki matik hanthakhi inter-district amasung interstate phauraga chatpa passenger service pumnamak lepkhi khwairamban gi ima kaithel pauna kaithel amasung thangal kaithel da phamba potpham amadi dukan na chingba amata hangnakhide adumapu ana ayek mari leinaba pharmacy kharadi hangnakhi Leirak khulak amadi lekai singda phamba dukan singsu thong londuna total shutdown asibu saugatpagi achauba mami takhi Houjik phawbagi oinadi Chathariba total shutdown gi khongjang asida pamdaba thodok sing thokpagi report phangba leitri marak asida ana ayek lining laishon thodok wathok media amadi tangai phadaba service singi oina chathok chasin tawbada khongjang loisingna ayek apan pibiganu haina ARAMBAI TENGGOL gi MAIKEI dagi khangalakli